COVID-19 की लाइसेंस असी पॉलिटिकल की खेने बथमदना थेंगनद्रगदी लाइना असी लाक्सिन बंगम लोई हाइना हाइजरबसु MLA खरदी लेंगाक असिबु थुगाइनबु होटनरिंगैदा मागी एसिदा लाइना असिना पाक्सना संदोरक्तुना मियामदा चाउना मी पाइबा पोकपा हौनरे हाइना BJP की MLA सु ओइरिबा हियांगलम SC की MLA डॉक्टर वाई राजेश्यामना फोंदोख्रे वाफम सिंगसी MLA असिना मसाना पैसा पुथोक्चदुना SC असिगी मिपुम खुदिंगमक्ता फेस मास्क सैनिटाइजर हैंड ग्लव अमदी ब्रीसिंग पाउडर यंथोकनबा लेकाइगी क्लब अमदी बुट लेवल लुचिंगबा सिंगदा पोटलम सिंग असी खुसिनबगी थौरमदा हाइखिबनी National People's Party Youth Front Manipur na sinduna United Nations International Youth Day gi thauram ngasi lamphel pattagi langol taba lambi gi naketa uchara kaya thaduna pangthokre Deputy Chief Minister Y Joy Kumar, Health Minister Alexander Kumar, Water Resources amadi Sport ki Minister Latpau Haukip amadi NPP Manipur gi President Thangmilian Haukip yauna pangthoki bangasi gi thauram adu Youth Engagement for Global Action haiba theme da pangthoki Masida natana NPP Youth Front na manaba thauram sing Bishnupur Ukhrul Kangpokpi amadi Churasanpur district da su pangthoki Moreda leiba nifumda suba Assam Rifles na COVID-19 ga mari lenana Moreda leiriba tungan ba lairabagi pankhai gi makhada leiba imung chamaga kunda chana thaknaba cheng chini ata amadi manama singi potlam kaya ama Civil Society Organization gi luchingba singi khuthangda yenthokre Civil Aviation Minister Hardip Singh Purina haukiba thangza numita haikibada Kerala da kaikiba plane aduda tonglakpa miyoi chamaga nifumapan tongan ba hospital singda admit tawki Madugi manungda miyoi kulumdoi discharge tawkre Air India Express ki maikaidagi ngasi miyoi marfuga manga amagasu makhoi masasing fit oire haiba cherol piraba matungda hospital singdagi discharge tawkibani hairi Sri Lanka ki ruling party da Rajpaksa ki imung manungi miyoi mari yauna cabinet minister oina ngasi wasak laukhibaga loinana Rajpaksa ki government ki ministry saukthokre President Gotabaya Rajpaksa hanagum defense ministry amuka hana paihankre Prime Minister Mahinda Rajpaksa na atopa maru iba phamsing paikre Mahinda ki machanupa ahal Namal Rajpaksa Youth Affairs and Sport ki Cabinet Minister Oihenkre ngasigi Minister Singh oina wasak lawbagi thoram aduda veteran politician Dinesh Gunawardenabu amuka hana Foreign Minister Oihenkre ningsing bayai madudi mamangi sayolda pangthokiba Sri Lanka gi mikhalda Rajpaksa na luchingba Sri Lanka People's Party apunba seat chani kunmanga leiba parliament seat samaga nifumanga phangduna chauna mai pakhibani United Kingdom da Khalistan ki thabak thawong sing British government na support tawde amadi India gi mayokta leblakpa thabak amata mateng piroi haina British ki Prime Minister Boris Johnson na thazaba pikre Hairiba thazaba ase British Sikh Association ki chairman su oiriba businessman Lord Rami Ranger na haikibani pause amaga akhana na unaba amada Lord Ranger na hai madudi Prime Minister Johnson na Khalistan singidamak thabak tauba tokhai taningba miyoi khara United Kingdom da leire makhoina Punjab pu India dagi tokhaina tahannaba thabak chathare haina khanghalakhi Masigi paukhumda Prime Minister mahaki mafamda UK na India ki mayokta leblakpa thabak thawong khudingmak tauhalloi amadi hairiba thawong sing asi saugatte haina thajaba pirakhi hairi Malem gi tongan ba leibak singda COVID-19 positive oiba apunba masing hausik phawbada crore aniga lakh ani listing marfutara mari ga chamapan supna ama yaukhre masigi manungda apunba miyoi crore ama lakh kunmanga listing marfutara mathoi ga chamri yankhai marina laina asdagi phagalaktuna discharge tawkhre hausik phawbada laina asdagi Laikhidaba masingna lakh taret lising ni phuma thoiga chamri kun yaukhre malem gi leibak singi manungda United States of America USA na laina asina khwaidagi sohalaba leibak oiri India ki National Hockey Team ki training camp lakliba August 18 dagi sathaba Bengaluru da hawragani hairiba training camp asi skipper Manpreet Singh bu COVID-19 positive oiba thengnekraba matung hospital da leiringi jarak asida chathagadabani